ꯂꯥꯏꯗꯨꯛ ꯊꯥꯅ ꯈꯣꯠꯅ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯑꯌꯨꯛꯀꯤ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯒꯦ ꯇꯧꯔꯤꯅꯤ ꯉꯁꯤꯒꯤ ꯕ꯭ꯔꯦꯛꯐꯥꯁꯇꯤ ꯇꯟꯒ ꯑꯂꯨ ꯕꯥꯖꯤꯒ ꯆꯥꯒ ꯑꯣꯏꯅ ꯑꯗꯨꯝ ꯇꯧꯔꯅꯤ ꯌꯥꯝꯅ ꯇꯧꯔꯔꯣꯏ ꯇꯟꯒ ꯑꯂꯨ ꯕꯥꯖꯤꯒ ꯆꯥꯒ ꯑꯣꯏꯅ ꯑꯗꯨꯝ ꯊꯥꯑꯅꯤ ꯑꯌꯨꯛꯀꯤꯁꯤꯗꯤ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯑꯌꯨꯛꯀꯤ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯆꯥꯅ ꯈꯣꯠꯅ ꯂꯣꯏꯔꯦ ꯑꯗꯨꯒ ꯃꯊꯛꯇ ꯑꯣꯏꯅ ꯐꯤ ꯐꯧꯕ ꯂꯥꯛꯏꯅꯤ ꯅꯨꯡꯁꯥ ꯁꯥꯔꯤꯉꯩꯁꯤꯗ ꯐꯤꯁꯦ ꯐꯧꯒꯦ ꯑꯩꯅ ꯅꯠꯇ꯭ꯔꯗꯤ ꯅꯣꯡꯁꯦ ꯑꯃꯨꯛ ꯆꯨꯔꯛꯀꯅꯤ ꯍꯥꯏꯅ ꯅꯣꯡ ꯆꯨꯗ꯭ꯔꯤꯉꯩꯗ ꯉꯥꯏꯍꯥꯛ ꯅꯨꯡꯁꯥ ꯂꯩꯁꯤꯗ ꯐꯧꯒꯦ ꯑꯩꯅ ꯖꯥꯡꯅ ꯑꯣꯏꯅ ꯑꯗꯨꯝ ꯐꯧꯔꯤꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯖꯦꯅꯝꯅꯤ ꯖꯨꯝꯒꯤ ꯖꯦꯅꯝꯅꯤ ꯃꯊꯛꯇ ꯊꯥꯖꯕ ꯑꯗꯣ ꯍꯟꯗꯛꯅ ꯈꯔ ꯐꯕꯁꯦ ꯋꯥꯠꯂꯦ ꯖꯦꯅꯝꯁꯦ ꯑꯗꯣ ꯃꯌꯥꯝ ꯑꯁꯤꯒ ꯀꯥꯔꯇꯨꯟ ꯑꯃ ꯈꯥꯂꯤ ꯂꯩꯔꯤꯁꯦ ꯑꯁꯤꯒꯁꯨ ꯖꯦꯅꯝ ꯄꯥꯜꯂꯝꯅꯦꯕ ꯑꯗꯨꯗꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯃꯤ ꯀꯣꯏꯔꯛꯑꯝꯃꯤ ꯂꯥꯛꯑꯝꯃꯤ ꯍꯥꯏꯕꯗꯣ ꯑꯩꯅ ꯑꯗꯨꯒ ꯃꯣꯏꯗ ꯈꯔ ꯍꯥꯞꯄꯤꯈ꯭ꯔꯦ ꯖꯦꯅꯝꯁꯦ ꯀꯥꯔꯇꯨꯟ ꯑꯃ ꯍꯦꯛꯑꯒ ꯖꯦꯅꯝꯁꯦ ꯑꯁꯤꯒꯩ ꯈꯔ ꯍꯦꯛꯈꯤꯒꯦ ꯌꯨꯝꯒꯤ ꯉꯁꯤ ꯕꯣꯔꯥ ꯍꯧꯅ ꯆꯥꯔꯅꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯣꯁꯣꯔꯤꯒ ꯑꯗꯒꯤ ꯃꯨꯂꯥꯒ ꯑꯣꯏꯅ ꯏꯔꯣꯜꯂꯅꯤ ꯑꯃꯅ ꯕꯣꯔꯥ ꯑꯃꯒ ꯇꯧꯔꯅꯤ ꯃꯊꯦꯜꯒ ꯌꯥꯝꯅ ꯇꯧꯔꯔꯣꯏ ꯉꯁꯤꯗꯤ ꯑꯩ ꯍꯧꯖꯤꯛ ꯕꯣꯔꯥ ꯍꯧꯒꯦ ꯇꯧꯔꯤꯅꯤ ꯉꯁꯤꯁꯦ ꯖꯦꯅꯝꯒꯤ ꯕꯣꯔꯥ ꯑꯣꯏꯅ ꯑꯗꯨꯝ ꯇꯧꯔꯅꯤ ꯍꯧꯖꯤꯛ ꯕꯣꯔꯥꯁꯤꯗ ꯆꯪꯒꯗꯕ ꯃꯆꯪꯁꯤꯡꯗꯣ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯕꯦꯁꯣꯟꯁꯤꯗ ꯄꯣꯠꯆꯩ ꯑꯃꯈꯛꯇꯤ ꯍꯥꯞꯄꯤ ꯑꯗꯣ ꯑꯩꯅ ꯍꯥꯞꯄꯤꯁꯦ ꯍꯋꯥꯏ ꯑꯐꯨꯠꯄꯗꯨꯅꯤ ꯉꯁꯥꯏ ꯑꯩꯅ ꯍꯋꯥꯏ ꯐꯨꯠꯈꯤꯕꯗꯣ ꯑꯗꯣ ꯈꯥꯕꯩ ꯑꯃꯔꯣꯝ ꯑꯗꯨꯝ ꯍꯥꯞꯈꯤ ꯑꯗꯣ ꯃꯌꯥꯝꯁꯨ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯑꯝꯇ ꯍꯥꯎꯕꯅꯤ ꯕꯣꯔꯥꯗ ꯍꯋꯥꯏꯒ ꯊꯣꯡꯕ ꯇꯥꯔꯗꯤ ꯍꯋꯥꯏꯗꯣ ꯑꯐꯨꯠꯄꯗꯣ ꯑꯗꯨꯝ ꯍꯥꯞꯄꯤꯌꯨ ꯑꯩ ꯍꯧꯖꯤꯛ ꯊꯣꯡꯕ ꯂꯣꯏꯔꯦ ꯕꯣꯔꯥꯁꯨ ꯍꯧꯔꯦ ꯌꯦꯔꯨꯝ ꯑꯝꯂꯦꯠ ꯑꯃ ꯇꯧꯔꯦ ꯑꯗꯣ ꯍꯩꯖꯥꯡ ꯑꯅꯤ ꯊꯣꯛꯏꯁꯤꯗꯤ ꯃꯃꯥꯒꯤ ꯑꯃꯅꯤ ꯃꯃꯥ ꯃꯣꯔꯣꯛ ꯆꯥꯗꯦ ꯑꯗꯨꯅ ꯃꯥꯒꯤꯁꯦ ꯇꯣꯉꯥꯟꯅ ꯃꯦꯠꯄꯤꯔꯦ ꯑꯗꯨꯒ ꯑꯃꯁꯤꯅ ꯑꯩꯒ ꯄꯄꯥꯒꯒꯤ ꯑꯗꯣ ꯑꯩ ꯆꯥꯕꯒꯤꯗꯤ ꯎꯠꯂꯛꯇꯔꯦ ꯍꯧꯖꯤꯛꯁꯦ ꯅꯨꯡꯊꯤꯜ ꯋꯥꯏꯔꯝ ꯃꯇꯝꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯒꯥꯔꯗꯦꯟ ꯃꯆꯥꯅꯤ ꯃꯤꯅꯤ ꯒꯥꯔꯗꯦꯟꯅꯤ ꯑꯗꯣ ꯒꯨꯂꯥꯞꯁꯦ ꯈꯔ ꯁꯨꯝ ꯁꯥꯠꯂꯤ ꯐꯖꯔꯦ ꯅꯨꯡꯁꯤꯗ꯭ꯔꯥ ꯒꯨꯂꯥꯞꯁꯦ ꯃꯅꯤ ꯄ꯭ꯂꯥꯟꯅꯤ ꯑꯃꯁꯤꯅ ꯏꯆꯥꯅꯨꯄꯥꯁꯦ ꯍꯧꯖꯤꯛ ꯅꯨꯡꯊꯤꯟꯒꯤ ꯉꯥꯏꯍꯥꯛ ꯇꯨꯝꯃꯨꯔꯒ ꯑꯃꯨꯛ ꯍꯧꯒꯠꯂꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯒꯤ ꯃꯇꯨꯡꯗ ꯅꯨꯡꯁꯤꯕꯤꯕ ꯇꯥꯔꯗꯤ ꯂꯥꯏꯛ ꯁꯤꯌꯥꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ